Arambai News Guwahati da Mitelon gi pau tabri basem ku yan handu maktada chingangbam susitrani na khurumjari hojing asigi samlappa mariba pau sing lobirasi Council na loba evaluation system gi khuthangda Assam gi higher secondary final year gi result ngasi lauthokre Arts da chada marfudarani pan dasmik mapan ahum Science da na chada marfudara mapan dasmik sino taruk aduga Commerce stream da na chada marfudara mapan dasmik manga taret na pass tawki Arts da nupi macha sing na nupa macha sing dagi henna phajana pass tawrakhe handak chahi gi evaluation system da yumpham oiraga lauthokhiba result asigi pass tawbagi chang asina chahi 10 gi record thugai khre Nakala da Kokrajhar gi Salakati da ngarang lauthokhiba SSLC parikha gi result aduna maram oiraga akanbe irang ama thorakre SSLC gi pass tawbagi chang chada marfutara humdoi dasmik ama sino oibada Salakati da leba school amagi result ti yamnamak ngningai oikhi Mahairoi chani ga marfu marina parikha thabada nifuteret khaktamak pass tawrakhi masida mahairoi tanatana guardian singnasu yamnamak kanna pendaba phongdorakhibaga loinana school asida ngasi akanba wakat khongjung amasu changsinkhi mamaida phibam laksanaba police laktuna lathi charge tawrabatanatana tear gas phawba kapkhi mahairoi amadi guardian sing asogapan nangkhi Assam amadi Mizoram ngamkhai gi wathok hawjik su nemthadri haiba yai Assam gi maikai dagi economic blockade tanatana Mizoram tamna chenba natraga Mizoram dagi lakpa passenger puba gari singsu ngamkhai lalhandri Jairaga sida Mizoram police na Assam gi CM Himanta Biswa Sharma amadi senior Assam police officer taruki mathakta Lailapur ngamkhai watho duga mari lenana attempt to murder amadi criminal conspiracy gi case palakle asumna Assam amasung Mizoram na amana amagi mathakta case panare adubo CM Himanta Biswa Sharma nadi karigumba makhal khudingmaki thi humba chathabada mahak harau yagani loyana Mizoram gi CM gi mathakta su case panba yabagi maram ani ahum lei Assam gi lamachet ama fawba pibagi wafamdi leite amukasu sengdorakhi ngasi su barak tampakta ruling amadi opposition gi khenaba amata thamdana BJP Congress amadi AIUDF ki maikai digi Assam gi ngamkhai da Mizoram na henjilakpa yaroi ngamkhai ngakani haibagi phirep amukasu amata oina lawki ngakningai oribadi Meghalaya gi BJP dagi khankhiba Mantri Sanbor Sulaina Assam amadi Mizoram ngamkhai gi wathogasi gi matangda yamnamak lebak macha tadaba wangang ngangkhiba Mizoram gi Rajya Sabha gi MP bu mapung phana sogolakhibaga loinana Meghalaya na su Assam gi mayokta ahakpa phirep ama logudabani hairakre Jairaga sida Kasar gi DC amasung SP na ngarang Mizoram ga tainaba ngamkhai area sing chatuna anuba police post linkhatnabagi damak khudong chagadaba mafam sing khandokre Kasar gi DC oribi Kirti Jalina haikhiwada Mizoram na Assam gi lamanungda lambi sembata natana forest area da camp sing sajili aikhoisu aikhoi gi ngamkhai kaihandanabagi damak anuba post khara linkhalagane Nakalamarom da ngamkhai gi chet nabagi matang da toina amadi hanjin hingsa thoktuna lakliba Assam amadi Nagaland ngamkhai gi matang da de ngasi yanaba ama purakpa ngamkhibasi ngamkhai da khundariba myuisingi oina yamnamak haraungningai ni haiba yai Jayed nabagi makon oriba Moriani gi Dikho Valley amadi Nagaland gi maikai dagi Nagjangka dagi state ani gi security singna handokpagi wafam yanakhi Drone amadi satellite ki khuthangda status quo maintain tawduna thambagi matangda Assam gi maikai dagi Education Minister Dr. Ranoj Begumna luchingba aduga Nagaland gi maikai dagi na Deputy CM Y Pattern na luchingba team ani gi marakta chukti khuyek thanakhi Mamaida Nagaland gi Deputy CM na Assam gi akhanaba gate sing tanatana gate khudingmakta Naga sing chathok chasin tawba yahanbiyo ayet papibiganu haiba nungsi chanabagi wafam su pukhalakhi Olympic ta India gi medal amadi soidana purak lagadabi Assam gi Lavlina Borgohai gi mayum tamna chatpa lambi PWD na nung amadi cement thadaduna semjin sajin ba hawkre Olympic ta gi medal lorakadoribi Assam chanu asigi mayum yoba fawbagi lambi semliba si Lavlina da piba Assam miyam gi khudolni haina mafam asigi MLA na hairakli Madhutila rape case ki victim gi yumda ngasi MDC gi chairperson Mutum Rinaga loinana MDC gi member Athokpam Sonamani Justice Demand Committee gi chairman Chingshubam Navakumar amason Joint Action Committee gi coordinator Mutum Gunadhon Joint Mahila Morcha gi Gitu Devi na chingbana chatuna yengsinkre
victim gi mayumda victim singidama kari toba yabage haibagi matangda khana nainabaga loinana khungang asigi nupi oibi singidama MDC gi maikaidagi fisa lonsa taunabagi damak hogdokpagi oina langna chingba piragani amadi khungang asigi damak angamba mateng togani haibagi thajabasu piramki ngase kasar Lakhipur Municipal Board ki manung chana laiba Lakhipur khumanda potsamam ongbi Prabhavati Devi gi Pradhan Mantri Gih Yojana gi makhada saba yum ama sangabagi thoramda Lakhipur gi MLA Kausik Rai su saruk yaki MLA na Lakhipur Municipal Area da chaurakna anoba yum chonga ga niphunithoi khak chahi asida saragani Kendra gi Narendra Modi lengakna lairaba lomi singi damak paikhaliba chokot thorang kaya gi maramda su mahakna palladuna wangangki Tharomasida Kasargi ADC amadi Lakhipurgi SDO Gai Khangai nasu saruk yaki Numirasida scheme asigi makhada town asigi yum mari su sangaki aduga anoba yum mangana MLA na urep uyung tamlamki haina club asigi general secretary L Dinamani na thadorok pachirol amana khangalakli CUT Film Production Imphal na Mirabai Chanugi Punsi Wari da Yumpham Oiba Manipuri feature film ama namlagani ngasi nongpok kakching da leiba Mirabai Chanugi Yumda production asigi chairman amasung film asigi screenplay amade dialogue igadaba manaubi director oigadaba Oshi Meira amasung producer oigadabi RK Nalini Devi ga loinana Saikho Mirabai Chanu Mirabai gi apokpa Kriti Meitei loinana Huirem Bimol Meitei ga loinana yana chirol ama khuyek thana khre Manipuri feature film oina Mirabai Chanuna angang oingaidagi horaga makna thengnarakpa awa nungai thokdokaya reality oina utkadori film ase atai loan singda amadi English londa subtitle amadi dubbing togani hana production asigi chairman manaubi na thadorokpa chirol amana phongdorakli Khuman Leibaki Lamyanba Club ki sanglenda Mayang Imphal PHC ga khusamnaduna ngasi Mayang Imphal Thana Wangkhai Lekai Corona gi mass contract tracing gi khongjang changsinkre laibak phabadagi miyoi khudimak COVID negative oiramki Manipur gi CM N Biren amadi BJP Manipur gi President A Sarda Devi ngasi Delhi paikre CM gi Delhi khongjara BJP gi MLA amadi minister amata loina khide panbayai BJP gi center gi luchingba singna Govindas Konthojam BJP da changlakpa yabagi inget pirakhibaga loinana Delhi da masigi matang da thorang yatnabagi demak CM amadi BJP gi state president asi kaukshilakpa oiramgani haina thajanari Bosem na lauba SSLC exam English ingini kunma thoigi result ngasi nungthil Bosem gi office ta education minister S Rajena athoiba mithung oijona pangthokiba mifam amada laukthokre COVID laichata maram oiraga exam cancel tawduna promotion pina bangasi laukthokkiba result asida punna mahairoi lising ni phutaret ka chani supnani pana parikya thabada chada chama pass tawduna ngasi phawgi manungda Manipur gi Puwari da khwaidigi yamna mahairoi pass tawba chahi habdu oikhre First division da mahiro lising kuni thoiga chahum kolhumdoi second division dana lising kunma thoi supna humdramapan aduga third division dana lising ahumga chanipan supna tarukna pass tawki panbayai mamang chahi habdi english ngani kunda pass tawbagi changasi chada humphumanga dasmik ahum mari oikibani covid laichada sina mapanda chattuna Lairik tambagi khudong chaba leitabasu yai maramaduna mahiroi khudimak ming chanba phanghanaba higher secondary kharasu upgrade tawragani chahi asigi oinadi award pibagi thoramsu leiraroi rank holder su leiraroi nakalamaramda kanagumba mahiroi amana board na piriba mark asida pendaba leirabasu application thaduna covid laichat loiraga parikya soidana thangani loinana mark semdokpa yabagi khudong chabasu leigani haina minister Rajena phongdokhi Result Authopagi Thoramada Bosem gi Chairman Akham Joy Kumar Controller S Mangi Yauna Education Department Amadi Bosem gi staff singsu saruk yaki Manipur Assembly gi Hana Secretary Oirambi M Ramani Thabaktagi Pothakraba Matung Additional Secretary Oina Thopuramba K Megazitna Secretary Oiragani Tamthiraba COVID Laichatna Sokhallaba Kumbi Ward number Taruki Manung the Laiba Yum Thong Kuntra Mangada local farmers sing the Gilaiba Nga Kezi Abamam Ward Asigi Councillor Gi Mirep Ogadoribi Wahingbam Ruhini Devina Kumbi Ideal Gi Youth Development Organization Kumbi Gi Thomi Singa Kusamnaduna Yen Thokre
Tripuragi miyam khazikhtang taragane hayeng habadi August amadagi kuntramathoi fawba lockdown gi athingbada komthokibaga loinana weekend curfew su leingakna lokthokre anoba notification asina August amadagi horaga meeting amada miyoi chama tinbagi ayaba pikre adubu yum manungda pangthokpa thoramsingdadi chada kuntragi capacity da pangthokadabani hairi loinana cinema hall multiplex gym swimming pool sports complex playground amadi bar singdi chada kuntragi capacity da hangdokpa yagani hairi India da ngarang covid ki anoba case lising nipuma thoiga chatruk nipuma pan phangki miyoi chaunga ga marfutara humdoina covid na maramoiduna laikide asumna lising nipu thangna na covid case phangduna laglibasi numit marini surakle kha bharat ta maroina kerala da covid case ki phibamasi tasengna kiningai oibatanatana india gi apunba case ki chada yankhaidi kerala da gine adubo india da covid pandemic ki khwaidigi tamthirba matamadu loisilakle habigi thajabade miyamda lainari India ki state ayambada covid case ki masing hantharabasu Manipur yauna leibagasi ki state taradadi adumak wangna leire Union Health Secretary Rajesh Bhushanna state tara habadi Kerala Maharashtra Karnataka Tamil Nadu Andhra Pradesh Odisha loinana awang nungpoktagi Assam Mizoram Meghalaya amadi Manipur ki phibam amuk henna yengsinabagi thabak chathagani hairakli Maragasida hokiba pung kunmari asida Nagaland da COVID ki anuba positive case chamaga yankai mapan, Mizoram da chanipan ga marfutara humdoi, Meghalaya da chatruka marfutaruk, Manipur da chanipan supna ama amadi Assam da chamapan ga marfumapan pangbagi report su lakli. Assam da miyoi tara taruk, Manipur da tara manga, Meghalaya da tarani thoi, Mizoram da ani amadi Nagaland da manga laikhidabagi report su lakli. Ngasi asi Tokyo Olympic ki nipani chanba numitni numidasi India gi oina yamnamak ningba kainingai ama oina gold fawbagi asa tawramba sutler PV Sindhu Chinese Taipei sanaroi Taizu yingi makutta semi final da straight set da tarani pan kunmathoi tarani thoi kunmathoi da minute nipugi manungda maithi hokre asumna world champion asina India gi ahan boina badminton da gold purakani haibagi Indian crore kayagi manglan kai hankre Jahi kuntra taruk surabi sutler si haying nong maizing numid bronze ki damak China gi he wing jiao ga sanagadori aduga nupi gi discuss throw da India gi record holder Komal Preet Kaur final changkre makti soidana lebaga sigi gold natraga silver medal amadi puraklagani cheraga sidanga si ayuk sanakhiba nupi gi hockey da Indiana South Africa bu mari ahumda maithiba piki aduga nupagi hockey da de India hanana quarter final changkhrabani Panbayai nupa amadi nupi gi Indian hockey team animakta Manipur dagi Sushila Chanu amadi Nilakanta Sharma mathang setna saruk yaribani Indian force na Inglisingani tarama pangi Pulwama attack adugi laman khumladuna thodogadugi lalong yatkhiba Jess terrorist luchingba Saifullah ngasi security force na kaptuna hatkre India gi konung sahar Delhi gi mafam kaya da awang nungpoki miyoi sing hanthana yengbagi khudam ama oina kharani mamangda awang nungpoki nupi kharada nupa kharana red kayano haibna chingba lebak macha tadaba wahi kya sinaduna lakna khiba thokdok aduda chenaba nupa manga ngasi phakre aroibada ngasi gi tentakpa maroiba pau khara Mizoram lengak na Aizawl municipal area da August 8 fawba chayol amagi oina total lockdown amukasu sangdok hankre Hanagi MLA Angur Latana Assam State BJP Mahila Morcha gi president oiragani Assam da hawjiksu COVID vaccine lak mapan lairi ngasi lak teret amagasu thonglaragani vaccine watkani haibagi kiningai leite haina health minister Keshav Mahantana phongdokre Assam gi chahi khudingi piba Natter Surya Fani Sharma Award Inglisingani kunma thoi natikar Avinash Sharma da pikre India gi oina hawjik phawda miron bi nupi lak Ani dasmik ani tareta COVID vaccine kap thokre. Triple talaki mayokta ain sem khibado celebrate tawraduna hayeng India pumbada Muslim Women Rights Day pangthoklagani. BJP gi Babul Supriyo Rajniti thadokre social work ta kumtharagani haikibaga loinana political party amatada changlaroi hairakle. MP phamsu thadoklagani. Karnataka Maharashtra amasung Kerala dagi lakpa passenger sing tangai fadana RT-PCR test tawnanaba haikre Jharkhand just hatpagi wathokta CM na CBI da thiumba chathanabagi recommend tawkre
कोविड लायोंग चाही अमसुंग नुपा नुपीगी मतुंगिना खेनै हाइरी जापान टोक्यो दा स्टेट ऑफ इमरजेंसी लाउथोखरे अमदी जोकोविक ना ओलंपिक की मिक्स डबल दगी हंदोखरे ngasi gandi Arambai News Guwahati da mijelon gi paw sandok chaba matang installation jabo ga loinana tabiri basing bom ka suhana khurumjari